British Lanmising Yaorabara Chingnari Ukraine gi awang nongpo kharkipta Ukrainian forces na counter operation chathaduna Russia gi Lanmising takthokpada GoPro camera singdagi loba footage singda Kharkiv Oblast lan soknaba yauba foreign fighter kaya marum ukhi social media da thagalakhiba footage sing aduda Ukrainian forces kumna higok machugi amben faba adubu wa hangbadade British khonthok oiba Lanmising makhoi masel wari sanaba takhe clip amata Lanmising na POW prisoners of war sing compound namada puthorokpa aduga ataina grenade langba lotpa masung thongnaw da kakhatpa uba phangkhe Ukraine Russia ga lanthengna basida Britain na khulai piduna yamna chawna mateng pangle foreign fighter kaya su lan sokna bada yaure adubu British Lanmising Ukraine gi maikaida leiduna hakthengna na lan sokna bagi wafam dikhang bangamdre Ukraine gi maikaida foreign fighter kaya marum yauba se Russia gi damak yamna nungnang ba pokle aranba pau sandoklaga Kharkiv ta landa khibane Ukraine gi awang nongpok Kharkiv lamdam da Ukrainian forces na Russia gi mathakta yamna chawna mai pakraba matungda Ukraine gi special forces na operation adu aranba pau sandoktuna namthak tawraba matungda sathagi bani haina phongdokre Ukraine gi kharom da leiba Kherson da yamna chawna counter operation satharagani haina aranba pau ama angakpa phangna sandoktuna Russia gi pungning chingthoklaba matungda Kharkiv romda tasengba operation sathagi bani haina pau gi source adu na haikhe Thogdok asi achauba pau lana sandokpagi operation amani haina Ukrainian Special Forces ki Bohun Brigade ki press officer Taras Berezobetas na phongdokhe achauba operation adu kharom da satharakani haina Russia na khankhe madugi mahutta operation adu makhoina khwaidagi thajadaba mafamda thokhe masida makhoi mi paiduna senba takhi haina Berezobetas na haikhe panba yabadi haukiba August 28 da Ukraine gi kha kamanna matam kaya gi mamangdagi thorang tawrokpa Kherson lamdam ningkha tamananaba counter operation haure haina laukthokhe adubu Kherson front line da leiba army na de madugi khudam amata ukhide amasung kapna bagi thokdok thoklabasu madudi mamangda Russia na attack kaya tawrakhi badugi paukhum oikhe haukiba chayolani sida Ukrainian forces na Kherson da khungang kaya de khudum chanba ngamkhe madu araiba thabak amadi oikhide adubu Ukraine na Laukhokiba chauba operation adudi natti haibasi yamna mayek sengkhe Kherson gi apikpa khungang sing lauksinba matamda achauba international power hankhe masina Russia gi maikaida Kherson da counter operation haure haina khanduna Ukraine gi nongpok ta saithokpa lanmi amasung equipment kaya Kherson da pusilakhe Ukraine maikai kaya ka khusamnaduna chathaba aranba pau sandokpagi thabak aduna Ukraine gi awang nongpok Kharkiv romda Russia maithiba piba ngamkhibani haire Russian sing maithiba piba ngami haibase aikoina utlei aikoida makata na khulai pirakpa mathau tare PM Ukrainian army na sathariba counter offensive maipak libasina Russia bu Ukraine maithiba piba ngami haibase utlei tawigumba sung aikoi hojekte ahenba khulai sing mathau tari haina Ukraine gi foreign affairs minister Dmitro Kulebana nomaijing numita phongdokre Germany gi mahaki lengmanaba Annalena Berbok kaloina na pangthokiba press conference amada mahakna wafam asi phongdorokhibane Ukraine gi Zaporizhia nuclear power plant thabak pumlep khre siana khudum chanduna lariba Ukraine gi Zaporizhia nuclear power plant mapung phana shutdown tawkhre ngarang nungthil pung 3:40 chatpada plant asigi taruk suba power unit adu power grid ka samnahan khidre haina Ukraine gi mari lenaba company inner gotam gi pawaman haire Aroi bada tabi di bapum namak pu thagat jare